Sasinaba permit Pairaga Puthorokpa Uzau Singh Forest and Environment Minister T.S. Shyam Kumar na Fagat Kret Jenaba Singh Lem na Tharoi Haidi. Social Welfare Minister Nemcha Kipgen na Pibam Chadana Lairaba Government Ideal Blind School Amadi Deaf and Mute School Yangsin Kret. Mr. Burgi Tera Urakta Sakib Industrial States Works Minister Bishwajit na Yangsin Kret Matau Tauduna Lairambagi Mahutta Tarahumdoi Suba Sikh Resident Oina Leishilamai. Minister Karam Shyam na Bishnupur Chingning Amadi Imphalis ki Sombungda Sakaliba Godown Singh Yangsin Kret Thabak Kumang Choksin Ba Umada Apenda. Amasung KCP MC Progressive ke cadre ahum Pripak amasung NNC and IM gi amam yaw na puna cadre mga pulis na Fagat Kret truck lalon mahum su tablet ka kona na pare. Ma'am Bukram Zari adom yang Bribisi Impact News ni Prime Time Manipuri News Bulletin da ikaidam Genesina ma'am taram nokchari. Hauze pungja si faw gi mariba pausing ma'am da pizari. Sasinaba permit pairaga tata truck Taraga Marida Puthorokpa Ujau Kaya Forest and Environment Minister Thongnaugzam Shyam Kumar Yauna Kamzong District ki DC amasung SP na Fagat Kret. Minister Shyam Kumar na Ukrulda ngarang Siroi Lili Kumhai Haudokpa Yaururba Matung ngasi Imphal tamna halakpagi lambida Ukrulgi Fence Corner Yaurokpa da Ujau Puramba Tata Truck Sing adu phag khibane. Gari Sing adu khamduna yengsinbada Tata Gari Taraga Mari mak sasinaba che chang paiduna u Sing adu Puramba thengnarakibane. Faraba Tata Gari Taraga Mari adugi manungda Gari Taraga Nithoi amana Kangrani aduga ani amana uchalni. Kudakta Gari Thauriba Singh aduda hangbada Ujau Singh adu Yulonariba Laibak Myanmar Romdagi Kamzong amasung Ukrul Fauduna Puthorakpani haiba khangki. Minister Shyam Kumar na Chenaba Singhi mathakta ain gi oiba khongthang lokhatlagani masida Forest Department gi official kharasu yarungani haiba Chingnai Department ka yeknabadi nate adubu karigumba yauramba tarabadi action lokhatkani haina phongdokri. Sahijda Manipur State Government gi Forest Department 100 crore ka bi try ke sabsana koi thamgani madu mak ka bang Ukhul district la na sali Manipur pro u mayam je sike ki niom chumna khoi ki sabkan sikot ki su ka bang ngane paisa je ko si system matam sangna koi state government system failure amba Forest Department failure amba basi masi yam lebok thibani adubu koi ki hogi ba sarkar sing da koina saina de adu anuba sarkar lai si mayam si reform to sem to kanda hene status ki phanaba amadi malem gi phanaba sabsa Forest Department gi thabu sing lokhan Manipur ki praja miyam da board hill and plan koi khuding makta koi environment ngak pada Mausa khal ngak pada so mateng pangbiu amdi Forest Department mena ba thau miyam da so corporation PBU haidana appeal tawse. Social Welfare and Cooperation Minister Nemcha Kipgenangasi Takyal Pataleba Government Ideal Blind School, Government Deaf and Mute School, Government Legal Aid, Clinic amasung Observation and Special Home for Juvenile da Haktengna na Chatuna Yangsin Kret. School amasung office sing adugi infrastructure matamga chunaba mongda sembat kani haina su phongdokre. Loinana school amasung office sing adugi mari leinaba sing da work proposal piraknaba su khanganki. Ngase ayupung 13 makairom tabadu waida pawmi sing yauna Social Welfare Minister na ahanba oina Government Ideal Blind School da Chatuna Yangsin ki. KZ dagi class 10 fawba leiba school adugi Braille press machine su yadabadagi mathau tawdana leirongki toilet bathroom Suna tai chada mongda leiramba thengnarki. Superintendent ki quarter ni haiduna sakiba building loishilamdaba Government Deaf and Mute School ki fibam su mong marinta dana leiramba thengnarki. School classroom singdusu electrical where ningthina tawdabana bulb thanpham phawba leiramdaba thengnarki. Observation and Special Home for Juvenile gidi Englishing amaga chamapalgar humputara ga taretta sakiba children home dugi top floor punamak mai chatuna leiramba thengnarki. Hiramasiga mari leinana minister na pawmi singda phongdorakpada Ideal Blind School gi anoba Braille press machine ama athuba matamda piragani tangai fadrabadi awatpa staff hapnaba su hotnagani haina phongdoki. Loinana school amsung office sing adugi mari leinaba official singna Pikhalakpa proposal khudingmak maram charabadi thabak to onthokani haibagi thajaba su phongdoki. Construction to ben hojik DCM simkat pamatam oire adugi na ena loina asi proposal thangal krebani isa oina jingning bagi isa press ko lak daga ena isa mak imit te uning bagi ei lak daga jingjabani asigumba phibam sida angang se ei thamaroi hojik government na phayana jingkhat pirega magi building se renovation tawrega phayana jingkhat pigani hojik juvenile home ga special home ga children home visit to bada angang singna juvenile home da thangat piba angang singna demand toriba makheido superintendent na thangat lega proposal thangat lega ina kari toba yabra ado ekoina tobirege haina decision lobirabani. Rights of Person with Disabilities
Ek English ni taraga taruk ki matang da nongmagi oiba state level workshop pangthokre workshop asi Handicap Development AIDS Foundation Manipur amasung Center for Community Initiative Churchanpur na puna kusamnaduna Manipur Press Club ta pangthokibani tharamadu da saruk yakiba AIDS Foundation Manipur ge Secretary General Sapam Jasovantana hai India ge President na nauna ayaba pi khraba PWD Ek English ni taraga taruk asi gi matang da mamutana khangnanaba thoram asi pangthokpani Equal Opportunity to Protection of Rights and Full Participation Act 1995 Harga Khangnaraba Person with Disabilities Act asi Anoba Act asina Hek Chatnaba Haubadagi Chatnararoi Nauna Chatnagadariba Act asida Disabled Oiraba Miyoi Singi Damak Nauna Semba Right Kaya Yauri Right Sing Adu Disabled Oiraba Miyoi Sing Amadi Makoigi Imung Manungi Miyoi Sing da Kanganduna Masamasagi Fangfam Thokpa Hak Claim Taungnabagi Paugzel Kaya Ngasigi Workshop asina Piri Haiki Handak ta pass taugiba Rights of Persons with Disability Act 2016 hariba act sina mong bana sanaragadi hana lairamba kogi Persons with Disability Act Equal Opportunity Protection of Rights and Full Participation Act 1995 si replace taudoineba ngasigi act sina handak sanaga doribe act sina kaya yamna akoi nama soibasingda kaya yamna masina sakti pigedage kaya yamna kogi laipu Manglom das pukat pangam gadori ba egno haibadu khangmin na nabagini Mamangda Pankiba Okram Ibobina Luchingba Congress Lenga ki Matamda Bisnupur District ki Tera Urakta Sakiba Industrial State Mathau Tauduna Miyam da Kanaba Pibagi Mahutta Taragom de Suba Sikh Regiment Toina Lairam Lay Hariba Piba Masi Nasi Works Minister Tongan Bishojit na Luchingba Kangbu Amanai Yeng Lubada Tengna Rakibani Mafamasida Taragom de Suba Sikh Regiment ki Personnel Sing Lambagi Matangda Minister na Matau Karamna Lehelibano Haina Industrial State Asigi Tabak Puriba Makok Chongbo Official Sing da Takatki Mataukaram na mafam asida laibano haina hangbada ayaba piduna laibani haina personnel karana paukum piraki hiramasigi matangda akupa marol piraknaba industrial state ki official singda khanganki North Eastern Council ki sentang makada state ki commerce and industry department na lupa lakh lishing amaga chani ga supna ahum changna sakib industrial state asida punna shed humpu leigadabagi mahunungda supna gi set kun ga taret khakta sem saba loibata ngairi madugi mathakta electricity amadi mathau taba machak mathum suna piramdabana ngasi fawba thabak hawdana leiri Loinan industrial state asigi akoibada khiliba solar lamp amadi battery loinamak yauramdre hairi angakpa amana cell pithokte haidun industrial state asibu sabagi thabak paidiba contractor na sob paishin khibadagi thong londuna leiramki athubada so loksinduna thong hangadabani karigumba so piraktrabadi action lakhotkani haina mari leinaba official singda pauktak piki Saba loiraga thabak haudriba karigino hanglubada tha amagi manungda thabak haungnaba khanghaladuna Numit Nini Humni gi manungda electricity fanghangani haina minister na thazab piki yangsin khongchat asigi matangda minister Bishojit na haikibada industrial state asi mamang chahidagi thabak haungnaba thaurang taurambani adubu awat apa khara leibadagi thabak hauba ngamdabani thamagi manungda thabak hauragani masina thabak thirakliba haurakliba Manipur lengakna yumthong khudingda thabak pinaba thamkiba pandam adu thabakta onthok hanba ngamgani mathau taba khudimak semgat sagatkani haiki Tha amagi manungda lairiba unit singsi allot tawgibsingsi hauhanba full swing da aduga lairiba aduga manungda watliba mai singsi akuni yam thuna provide tawre har kanda akuni full swing da entrepreneur singsi encourage tawre har kanda akoigi lairiba employment generate tawre kanda yumdong khudimak ta akoigi akoina haidokhiba akoina commit tawgiba akoi yum thabuk phangan ba haibato adugi pandam da akoina ngasi tawjabani akoi pandam ji mapung phana paikhat pangamnam gi damak ta akoi ahienba center sing set sing darka lerga su hana ji dagi chawthu e har kanda koi entrepreneur sing da pigani haibasi akoigi government gi side dagi akoigi minister amu oina ai namaphamse thamjari Consumer Affairs, Food and Public Distribution Minister Karam Shyamna Bisnupur Chingning Amadi Imphal East ki Sombungda Chathariba Godown Sabagi Thabak Singh Yangsin Kre PWD ki bining makhada Godown Sabagi Thabak Khumang Choksin ba ubada minister na apian ba phongloki Nakalamurumda Churchanpur Amadi Thawbal District ta CF and PD Department ki Godown Sabagi Thabak Manipur Development Society na law khraba matung hauze fawba saba loidriba amadi thabak leptuna leiriba asi lengak asina yengduna leiroi Godown ani asi atop agency da pithoktuna athubu matamda loishina ba honaragani haina minister Karam Shyamna phongloki Food Corporation of India FCI ki bining makhada Bisnupur Chingning da sariba metric ton
lishing manga amadi Imphal East ki Shawbungda sariba metric ton lishing taragi godown sabagi fibam Minister Yawba team aduna yengsin khibaga loinana thabok tawriba contractors singda godown sabagi thabak asi quality laina sanaba supok tak piki Minister na godown sabagi thabak asi matam chana loishilabadi department na contractor singda award pigani haina su lauthoki Panba yaba amana Manipur state ki oina Thobal, Churachandpur, Chandel, Tamenglong, Bishnupur, Imphal East ki Sombungda CFNPD department ki godown taruk sabagi thabak paikhatliba asigi matungda ahenba godown mapan amaga lemhoriba district singda saduna state asigi punna godown tarakamanga sabagi pandam CFNPD department da lay haiba wafam lay krabani Chandel amadi Tamenglong ki oina lamgi oiba chayet naba khara laybana godown sabagi thabak hauba ngamdan layri haiki MDS को डिपार्टमेंट अमना गोदाउन साबगी दायित्व लौरम बसिमा मणिपुर प्रजागी ओइनदी आम लाइबक थीबने आइना खंजै अदना मसिसु सल्लगा थुब मतमदा येंगगा अदि लौथोक्रिबा पैसागा तौरमिबा थबक का सानदब तारगदि रेस्पोंसिबिलिटी अमसुं सोइदना सरकार की साइड की फिक्स तौगनी सरकार की थादरैबा पैसा सिंगसि मांगनदबा एसे अखोई थौनी अदना दायित्व लैबा मीसिंगना अदि मदुगी दायित्व अमसुं सोइदना लहनगने हाइपदो तंगाइ फदना MDS न सिगि थबकसि पांथोपदा ओइरोइदमिना अथुबदा डिसीजन अमन लौरगा थबक सिंगे पांथोननबा अदि सरकार की साइड की होनगनी Hozita fangba breaking news ama khaibi khudaki paw mayam da pizari hozik numidang pung 8 ka minute kun taba matamda moregi good ground da moregi ward number 2 da leiba good ground da ID ma pokhai khre adubu ID pokhai bagi thogdo da asokapan leiba gi pawti leite hiramasika mari leina ba makha taba paw sing akhoi impact news na mayam da soidana pijage amuka na haizagi hozik numidang pung 8 ka minute kun taba matamda more ward number 2 gi good ground da ID ma pokhai khre ID pokhai bagi thogdo da asokapan amata yawbugi paw leite Makata pau pizare National Food Security Act napsa gi phangpham thokpa tha tara gi cheng amadi PDS ki chini kerosene na chingba potlam amata khurai area da nikthina phangdre haina National Food Security Act Development Committee khurai na chairol amada khangalakli nakalam ramda Consumers Club Manipur na state asigi miyam gi damak India government na November English ni taraga taruk tagi March English ni taraga tret faub gi pitharakhiba cheng sing mafam khanghandana manghan khiba asi hakchin lawi haina phangtorokli tha manga sida consumers singna PDS ki potlam sing fangdaba yaurabadi pauna bazar ki friends talkies manakta leiba club asida laktuna tanabiu haina club asigi cherolamana makhatana khangalakli Imphal East Police na ngarang tongan ba mafam singdagi lalholop ahungi miyoi manga yauna drug lalon ba miyoi ahum lupa lak ama lomgi senfam oigadaba tablet singa kona na fagat kray Imphal East Police na fagat kraba lalholop ahungi miyoi sing adu KCP MC Progressive ki ahum pripak ki ama amasung NSCNT IM ki amani KCP MC Progressive ki faraba miyoi sing adu di faknum sagom sang dagi Okram Ojit Singh Kakching YD Bamon Pareng dagi Asem Roman amasung Asem Ongbi Ayingbi Devini faraba lalholop KCP MC Progressive ki miyoi ahum asidagi mobile phone ani demand letter mari amasung 32 gi kapa yariba maru ani yawba pistol amasu funky atopa pripak ki miyoi aduna sekmaijin khoidumdagi mayengbam sanathoi aduk NSCNT IM aduna kasom khulendagi khuishang hungyoni Imphal East ki SP kabib ke na phongdorokpada KCP gi miyoi sing asi akupa paw ama fangbadagi additional SP operation ke Megachandra gi miteng makada OC lungthang na luchingba team amana fagat kibani Pripak ki miyoi asina additional SP law and order wongpam kasharna luchingba taruk suba Assam Rifles ke apun team amana fabani aduga NSCNT IM gi kedarasina Nagaram da demand letter thinba lakpada fabani hairi nakal amrom da Imphal East Police na ngarang miyoi ahum dagi fagalakhiba lupa lak amarom gi oigadaba SP abusung N10 gi tablet sing pawmi sing gi mamang da puthoktuna utki farba miyoi sing adudi Ketragaw mayai lekai dagi Muhammad Munis Khan amusung Lilong Haurebi makha lekai dagi Muhammad Kais Ahmad amadi Kori Mayum Abdul Satarni Sub Inspector M Utamna Luching Kiba Operation da Munis Haidiba Miyoi Asidagi Nitrogen tablet strip taraga tariat amasung tablet asimaki naikhairaba powder gram humputra amasu fagatki Kais amasung Abdul Haidiba Miyoi ani asida STPO Roni Mayengbam gi liching makhada chathakiba operation amada SP tablet piece lishing aniga chamaga humpuga konana fabani haidi The drug is like a cancer to our society nowadays. In certain locations, it is very unfamous. We know that there is something, but
just going and doing some operations will give some benefit as a preventive steps. That also we are doing. But more we would like to send a strong message by capturing those drug sellers, drug peddlers with some drugs red-handed in their hand. So when we catch like that, certainly we will be able to send them to jail for a long time. The Telegraph Pauche ki tangtra mga ki chefong the Supreme Court ki ukil Utsap Singh Bains na status ki chief minister si terror group singa samnai amadi Manipur High Court ki lawyer sing na case thengna biu ya ki de haina Prime Minister de che e kre haina fong liba si state asibu mingchat thian na bani haina senior advocate Khaidem Mani na yaning da bafung torkli Jarab Court complex ta Paumi singa unabada Mani na makhatara duna tangtra mga ki chefong adu da lawyer treat cry in Birenson case haina headlines piri pawadu ki manungda laikhidraba Irom Roser ki case appeal taunaba laklamba Utsaf Singh na mahakpu lal holup amana ki halaki thogdok asi national security da sathina in threat oibana Manipur Police da Thizin Hanbagi Mahutta National Security Advisor da Thizin Hanaba Wafam Su Mahakna Ikiba Che Adu da Yawi Haina Fungli. National Security Advisor na case makalmain handle togdoriba. Aduna politically motivated oiba conspiracy leiba mahongsi. It appears to me. Ako ni yang madu male. Aduga Manipur ku ken pula makpu amang matasel laga. Mo ji mecheng mekhai na ibani. Adugumba Chief Minister ki macha de thodok nei ko hairadi mai mayok te lepa ngamde ai no oidaba prasar man tawe hojiki Supreme Court ki kin ne hairiba Usop Singh Ben na tawri basa masi miam da achumba karino haibisikan mam thoya Home Guard Singi Famfam Tokpa Tolob Lagleba Jun Gitang Taret Fawgi Manungda Pigadabani Lengang Asina Tabak to Ontok Pidrabadi Satiba Mongi Kongjang Kaya Sangsinaba Sem Sare Haina Manipur Home Guard Employee Welfare Association of Fongtorokli Ngasi Nungtil Manipur Press Club ta Paumi Singa Unaba Madalup Asigi President Y Mangina Hai Englishing and Etraga Mga March Traga Matoida Supreme Court na Takiba Rai Amagi Matung in India The Ladyba Home Guard Kuding Maki Tolob Police Constable Amaga Chap Manana Fang Gadabani Rai adugi matung ina India ge tolop state singda chatnaba haukre Manipur gi su High Court na chahiye sigi January tragani thoida rai taduna Home Guard singi fangfam thokpa tolop pinaba khan khre adubu mari leinaba department singna mityeng changdana leiri hiram sigi matangda thasigi tarukta chief minister da che thaduna khan khre haina su fongtorki Supreme Court ki order du thabak oina wonthok ko haiba chithi du yaw tarik nungli loi yawjarabani akoina piriba chithi du da phajana dang digest to biraga madu to biraktamina koi aroi boina Bharat ki Prime Minister amso Home Minister dasu akoi association na akoi sumba ma to batare Manipur sarkar na sarkari court ki wasu tabidre Bharat sarkari wasu tabidre aduna akoi jun gi tarik kundagi di tongan makal gi strike sanction bagaloina na koi demand asi phangji bawa sanction ba haina koi warep tare Joint Administrative Council JEC of All Manipur Trade Unions Council amasung All Manipur Government Employee Organization gi oiba taret suba amamba numit pangthokre thoramadu JEC sina senduna Babu Prada leiba organization asig office ta pangthokibari JEC na amamba numit asi English ni taragi me tha da employees sing na pay hengat hananaba amadi phangpham thokpa khudong chaba sing piu haibagi khongjangda afa apun tawkiba bu ningsingduna pangthokibani ngasi pangthokiba taret suba amamba numit ki thoram aduda Manipur University ki professor sing yaungna saknai ba mioi kaya amasung JEC asi da yaurba members sing na sarukyaki ba mioi sing na employees sing gi phangpham thokpa hak sing ishana tanjagada bani JEC asi na taliba dabi sing asi matik chana ngak matik chaba ngaktani masibu laingak na pithok piba haibasi tangai fadaba wafam ni haina thangki department sing na lebili ba lebili punna akoi punna khana hojik mangda tari pe issue myam maruina 22 points out of demand hojik le government sina karai bo ti deba sing se pibi na gi dam koi punna economy na se na koi na si changin jaba program gi Lenga ki makhada leriba department singi employees singna thong manana thabak tongminarabadi thabak khuding da mai pakani public works department ki minister thongam Bishojit na phongtokre department asina sinduna khoyathong na leba PWD conference hall da pangthokiba minister Bishojit pu okpigi thoram da mahakna makataraduna hai public works department hariba department asi khwaidigi maru oiba amani awang nongpok India da Manipur gi PWD na technical gi lamda makok thana chatlibane masi department asigi employees singi hona zamanani hairi anoba lenga asina minister amadi
employees singi marakta anakpa mari leinaba honagani central government na awang nongpok state sing amadi Jammu amsung Kashmir da akanaba mityeng changduna chawkhatnaba amadi ingtappa puraknaba honari masida yauksinduna Manipur su mangjin thaba state ama oinaba honaba mathau tai haiki Manipur lengak na state asida deficit tarambas sing kokpinaba central government da haizari loinana anoba Manipur lengak na state asida afaba makhalgi highway sing sengwakani haiki performing art 4.25 acre je si aduki matik Gurgaon da hujik se khwai dagi tang raba mafam da koina kaim bok taw ya dana atopagi migi lamgi na loin bak sagala khoi dun ihang hang marai da leibudu Manipur lamne je dum iseng seng na khange ba amadu sagana ba haidana koina performing art ki chu oiba guest house amsu thamba the all the Manipur gi leriba thak tawriba mayam se Delhi da ka ani khak loba matam da student amana lising kun lawriba ada wariba mayam se akhoi adu da mathang mathang akhoi gi tongan multi purpose da akhoi na saraga di ka sam ju thokani ka sam du di lupa kya akhoi revenue phangba ya gane je masi hole har kanda akhoi na masi tawdaba ya de na akhoi gi hawga dawre akhoi Shillong da yatri niwas ama lerami madusu pending da dum thamaga lerami leng dana adusu akhoi yanana ba sinre Nagaland gi su ayam ba yare masi akhoi na hajen banate performing art the 4 na leiba Moltin Chan village amasung Khumjang village ta thasigi manga da hatoklaga langthoklamba masagi chahi kunda ngairibi nangnai kem atopumeng sila haukeb amasung kaikhulen tuboy mihat pa puthou haibagi demanda ngasi suknu chakpi karong lambi thingkre mihat aduga mari leina na semkiba JC na thasigi tang taraga mari gi ahing nongyai dagi hauraga pungni funi pangi manungda mihat pa amasung chenaba sing puthoknaba government ta akan ba wapam thamba su laikre JC na pi kiba matam adu fawbagi manungda mihat pa sing puthok tabadagi khongjang asi changsen kibani suknu chakpi karong lambi thingkiba aduna maramoraga chathok chasin tawbuda miyam da chaung awaba mayok na hankre Banaduna maram oiduna akai toy thoktanaba suknu police ki kangbu amana mafam aduda changsinduna ngak sen kre hari Cultural Forum Manipur FM gi yankai mapalak suba mapokumun numit palan pangthokre lamyan basanglena pangthokhiba thoramadda kala amadi saitya gi lamda saknairaba oza singda manamatum yanthokhi amadi forum asigi maikaidagi education minister TS Radheshyam busu oki mapokumun numit aska mari leinana forum asina fongba ritu haina mingthonba journal gi chamag humputraga humdoi chamag humputraga mari suba journal khumantem prakashna iba lalhoba musung atai saireng sing BK Panjimayumna iba Rajkumari gi satin amadi Haurokcham Kamalana iba ima gi maithong haina mingthonba lairik sing minister na release tawki thoramadda saruk yakiba CFM gi General Secretary Khetri Rajenna lamdamasigi loan nat amadi sahityabu chakotna ba honaramba ipaipu singna tawramba thodang adubu singthabu oina amadi ipaipu singna chatlamba lambi aduda ngasigi surol na su tung illi haiba takpa oina thoramasi pangtokpani haiki Manipuri culture gi lamda kathok piraba tonga tonga bihiramda adugum leibiriba saknariba sungbo khoina lamjaba award piduna khoina mokhoibu pungni thawachabani aikhoina ngasi phongjariba ritu haiba journal asimaksu solising masama yankhai mapan dagi hojik phabu leptuna phongduna laiba Manipuri literary journal singmakta khwaidagi liraba adugum journal ni Director Medical Superintendent Teacher Association Janims Junior Residents amadi intern gi apunba mifam amana institute asigi pithokna leiriba tolop ki mayokta hayeng ayuk pung 10 dagi nuktil pung ama fawba Medical Superintendent Office mamangda wakat mifam chathakani haina cherol amada khangalakli matang size the break amlos ge Manipuram di tongan tongan ipau singalone ne khoi break ti am thun 100k impact news meeting ta don review break matung da mayam bamu kana taram lokchari chemical yauba har seasonabana leibak leihauda sogan batanatana miyoiba amadi akoibagi fibam da sokhali maramasida laumi singna organic farming lomda mai onsilakli organic farming tawbuda khwaidigi maru oiba machak ama oriba vermicompost asi ningthina fanghanba ngamlabadi Manipur asi organic farming gi capital ama oiba ngamgani matik pumnamak ngambagi matik pumnamak lei hiramasida impact news ki akhanaba report ama Missing Hengalapana, Sanan of Chinja, Konan and Hotnabada, Lamdamasigi Lomi Singna, Makal Makakagi, chemical fertilizer sing, Sijinari, Adubu, chemical fertilizer Namaram Oiraka, Eko Muibagi Haksang, Sohan Batanatana, Levak Lehaugi, Magunsu, Hantarakli. Masiguma Singa Sidagi, Karato Oidabasu Kananaba, Lomi Singna, organic farming lomda, my onchinarakli. Adubu organic farming gi khwaidagi maroiba machakama oidiba vermicompost asi marang kaina fangdabagi awaba amadi adumak mayoknari
lamdamasida vermi compost ki award ba si kharada oirabasu menkhatna naba huikap mayai lekai da leiba thangjam samanandana Rashtriya Krishi Vikas Yojana ki mating lawduna kanna honari magi hona jamanasi sakhang biduna State Agricultural Management and Extension Training Institute Department of Agriculture na Sinba State Agri Fair 2016-17 da Best Agri Entrepreneur Award su pikre Vermi compost haiba har siga amadi khoi chemical har sing siga sijinabagi khenabadi yamne leibasi chemical fertilizer sing sijinabasina pot ki sahodi yamne heli yam thuna phaba ngami ai production si thuna puthokpa ngami togumasung organic oiba pot haiba dudi maduna khoi hakchang da mangningai sarukti mayam amale aduga vermi composting ki har hapasina pambi adu saho chi yam thuna budi phaba ngamde tamna tamna masina pambi adu mapung phaba pambi mo helakanda laina tina changda pambi ohele madudagi fangaiba fruits mahi sing adu ikoina chabada yamna hawba de hakchang choktaba oi ana loina loina na ikogi soil ikogi leibang lehaw sing se yam phajana masina kanmangami haitare bami composting gi har season abasina Vermi compost ase technology khagjitang sijinaraga irai line semba yabana lamdamasigi lawmi sing amadi mari lenaba loisangna thawai yauragadi lamdamasigi oina organic oiba har gi award ba ase irai line menkhat ngamgani hena sidagi sugumba farm ama maina semko chagat pidana kanagumba sapaiba chenjau paiba amadi tongan tongan entrepreneur jingna lam sida changchen bira akanda hena chobo vermi composting puthokpa sugumba farm ama ningkhapira agadi Manipur da sigum vermi composting si puthoga Manipur ja organic ki oiba state ama oiba ngamgani asumna vermi compost ki award pa lehendana lamdamasida organic ki pothok marangkai na puthok ngamlabadi lamdamase chinjak tami pal tangdana tinjang kaijang daba khunayam ohenba ngamlagani impact news ki damak pawdam jariba saikhom ruben Chahi khuding gi lepta na pangthok pugam chahi sigi oina tha sigi tang kun gani panda kun mapalak suba maira paibi namit pangthok lagani haina maira paibi namit observation committee na thadrop chairol mada khangalakli namit sigi ayuk ki pung 13 taba matamda thamai banda leiba thaw ground gi khurai salanthong tharo devi lampak fawba miyang gi khongchat ama chatlaba matung leba sida miyang gi mifam ama lampa sida miyang gi mifam ama pangthokani haina chairol sinama khatarkli ngasi Siroi Festival gi nini chanba numit ka mari lainana Chico Adventures na sinduna Ukrul Town dagi Siroi amadi Fangrai Fawba kilometer kuntra gi oiba cycle rally ma chatkre pedal attack amadi Old Manipur Mountain Biking Association haiba loop sing asidagi chawrak na cyclist chamarom na saruk yakiba cycle rally adu Ukrul Town gi TNL ground dagi ayuk pung 3 adu waida DIZ Range IK Muivana namthaki Chico Adventures Tourism haiba loop asi eco amadi Adventures Tourism yokatnaba chahi ama mukki mamang dagi semkibaga loinana Ukrul district ki tongan tongan ba mafam sing chatuna tourism chakpatnaba honaduna lakibani cycle rally aduna Siroi Chingkhong yauraba tungda fastest Siroi Ching climbing competition amasu DIZ Range IK Muivana lamthaki makha tarakpa oina Siroi Festival gi hayeng humni chanba numitta Fangrai Chingdon dagi Sorjeng Fawba downhill race amasu pangthokani loinana marini chanba numitta mi taraga mapanda Siroi Chingda trekking amasu pangthokani haidi Festival asiga mari lainana Manipur Chamber of Commerce Industries Department amadi ADC Ukrul na sinduna outreach program on one-day global protections of Ukrul district, a tourism industries destination come business meet haibat thoramama Ukrul town hall da pangtokre. Department of Tourism ki sentang makha da pangtokiba thoramadu da chingi lamda lairiba apikpa industries sing asiga Manipur Chamber of Commerce ki lairiba industries sing asiga pullaga lalol itiki lamda khumang chawsina bahon khanaki Thailand amadi tongan tongan ba mafam gi lamgi delegate kaya na saruk yakhiba thoramadu da chingi lamdagi puthokpa potlam sing mapan lamda karamna thadokani haibagi matangda amadi puthokliba potlam sing quality laina puthokna ba su khanaki Nakalamrom the festival is seeking a nini chanba numita Manipur gi tongan tongan ba mafam singdagi lakpa miyam na Siroi village chingna saina ke gari macha achoba amadi bus yauna yamlaba miyam na Siroi lili yengba lakna ki
Nakalamramda Siroi Lili Festival ga mari lainana Minister Parliamentary Secretary amadi Paumi Singh apunba team amaga Manipur gi film stars Singh team ga exhibition football match ama Siroi Village football ground da sanaki. Siroi Village ki miyam amadi tongan ba mafam Singh dagi lakpa yamna ba miyam na football match adu ba harauk ta yamna yengnaki. Match adu Minister amadi Paumi gi apunba team aduna taret mari da Manipur team bu mighty ba piki. Kunja Singh na Minister amadi Manipur film stars Singh uba fangba amadi makhoi ga haktengna na wari shaba fangba apian ba phongtoknaki. Nakalamramda festival asigi saruk ama oina Siroi Village ki Vangayan ground da pork eating competition amasu pangthoki competition adu da government ki official sing yauna miyoi kaya na saruk yaki nungtil gi matamda TNL ground da tangkul dance thangta bamboo dance amadi thado kuki gi isai na chingba cultural gi thoram sing pangthoki Siroi festival gi ngara hodupun nimita nongchi gi film fattabagi miyamna dongchara bakya mayo na krabasu nasini ni chanba nimita nongchi gi film khara fagalak pukalone na Tuan ba Manipur gi mafam kaya dagi mahiroi sing yauna miyoi kaya na har festival asigi damak yengba lagnaki loina nakalamar romda hairiba festival asigi yauna maroi mafam oriba Siroi chingkhong haibdi Siroi chingi chingkhong ta phamasi khogi lambi pikpa amadi gari khampham gi khudong chaba kaya asi leitaba maramna miyamna khudong charabdi dumak mayoknari mathangi lakadaba Siroi festival da hairiba lambi sing amadi parking facility asi thambiragadi miyamna hena khudong chagani haibasi miyam gi chau thajabani Camera person, so Mozit Habong Molena Palom Jeriva, Kitamiyum Premsan, Impact News. Manipur da BJP na luchingba government asigi partner ama oriba National People's Party da ngasi Imphal Municipal Corporation ge corporator amadi members sing Thongkhong Lakshmi Nagar Panchayat Samurong Nagar Panchayat amadi Iro Maizrang Nagar Panchayat ki councillor amadi members sing yaukre yarok laba miyoi sing asibu taram opugi tharom ama ngasi Chingmairong da leiba Classic Grandi Hotel da pangthokre ngasi yarok kiba miyoi sing adudi IMC ge wat number 38 ge corporator Maisnam Joy Chandra Singh Thongkhong Nagar Panchayat ki councillor Taruk Samurong Nagar Panchayat ki councillor ama amadi members singni tharamadu da wangang kiba singna NPP na thamliba pandam singi matang da sugai na haiki tharamadu da saruk yaraduna Health Minister L Jayanta Kumar na haiki bada NPPSC apikpa political party ama oizarabasu party SC Maril Chumba amadi tungi aspect laibana atopa major party singna ikai khumnai Fisheries Minister N Kayashina haiki bada party SC ge government asida Cabinet Minister Mari Yauzarabasu Thawoina Nungaiba Forum de Adubu ngasi masing yamlaba miyoi sing asi yaurakpada hena dum nungaiba fawi haiki Party asigi State President Thangmilan Kipgenna haikibada ngasi yamlaba thaumi kaya party asida changlakpa haibasi party asibu thajabadagini ngasi dagi hauna party asibu hena mapangal kanhanna ba hotnaminasi haina so appeal tawki Angang singina chawra matam the like show the like hayogdring college since they belong to the poor family good education le hogdre but moi the like tapi dabdi adam in mar gyan lehen dabdi adam ni kama to beda akoi adult education the pure adult education la kama to har bisin am nam dan am hayogdo gang mu am like hen mo honai so this is the system this is the composite akoi view ne overall every government it is quite indispensable on the part of every government that we should have the very base of society, civilized society, like it only in highways. State Health Mission Manipur na Sindana namit nini gi oiba partnership workshop with church leader to improve demand for immunizations and create awareness around maternal and child health. Haiba thoram amang asidagi not AOC da leiba Imphal Hotel Classic da hokre thoramadu da Health Minister Jayanta Kumar na phongdokhibada khunai ama fana bahotnabada tungi mirol sing masamo faba mathau tabana immunization gi awareness asi henna sandokpa mathau tai haiki Lebasigi mafam sinba thungna National Dengue Day pangthokna bagum ngasi District Health Society Imphal West na sinduna numit asigi palan thoram pangthokre thoram asi National Vector-Borne Disease Control Program gi manung channa lamfel patta leba Regional Health and Family Welfare Training Center da pangthokibani ngasi gi thoramadu da saruk yakiba wongangloi singna kangdagi sandokpa tamthiba laina singi symptoms sing amadi laina sigi ngakthoknaba miyamna lawgadaba thodang singi matangda wafam kaya phongtoknaki Kangpokpi Imphal East amasung Senapati District ki Tainafam da Laiba Laikol Ching Khulgi Khunja Singh da Kihom Thanabad kidamak Horticulture and Soil Conservation ki Minister T.S. Shyam Kumar na Lomi Singh da lupa lishing ahum kusinakre Minister Shyam Kumar na khul adu da haktengna na chatuna Kihom Thariba Chingmai adu yangsen ki Shyam Kumar na senfam kusinabaga loina na mari leinaba khuls asi chahi kuntra lom henna
Kihom Thaduna Sendan Lambi Oiraba Khul Amani Horticulture Department Nasu Kihom Thanabagi Scheme Paikatuna Lakli Scheme the Natana Hai Makal Asigi Kumhai Shu Pangtokuna Laumi Singbo Pukning Tagatuna Lakli Haiki. The government supports say when the pesal when pick them when the government come how to cultivate quick and say pineapple say. The training person PB Gadabani. At the Semelon person PB Gadabani. My posse you home to pick Gadabani. Than to pick them. I do like a decoy, Nasibo, the farmers in Z. When a government Tamakata, the young Angela never. She may be so gay to run Kihomze. Kihom Subaje, quick hanging noon, Tangsamanabani. The same you have a possible on the later, Bantarozo on Mangani. A clean and safe Kashamthong Haibatim da Chahis July Taragatruk forward Chatagada social service came among us Kashamthong Mutum Leirakta Hogdokre. Haiba came as Assembly constituency MLA Suariba, Health and Family Welfare Minister Lampolapam Jayanta Kumarna Luchingduna IMC Corporator, what members sing Amadi Atopa Thomi Kiana Sarukyaki. Jayanta Kumarna Fungdropada Nong Kitang Hek Chubaga, Assembly constituency Sida, Ishing Hek Tumbagi Awaba Sing Asi Kok Nanaba. Constituency Sigi Mui Pumba, Tanaraga, Drain Chingba, Asi Sengdokpa, Horopani Haki. Tungdala Kado Makli Nong Churpakan, Ishing Tumba, and Havatu, Tumulagumjina Harigadi, a quinto Jerry, Katanata, Vanam, Sutopira, Gamating Pambiva, Yamtaka, Laganin Kale, the Mating Pambirakan Kale, Mamdamiam, Uppenbeg Tavang near the Masida, Agini, Magin, Dugin, Habitatana, Mashimatim, Mayam Giva, Kaman Makli, Shuning Kalaga, Mayam Topiro, Hadanaki, Paujel, Tawjani to Masakoi, Masidagi, Honda, Mari, she drains not a little Zagasim, Masimatung in Naraga, Lenaba, which Shantonava, Kulutan Bayana, but a Shantonava Pandamam Tori at Maru Toragadi, shoulders got a me, so Namaki Quina, my Punana, Tabaxi Torbaganda, Sim Tumbaido, Matung the tomorrow in Calais. Manipur government na Imphal dagi Kharkati forward chatnaba gas LPG bullet scored fixed tawrakpadagi LPG bullet gari masing chamaga taragumdoi Assam gi damang Imphal thadokre haina all Manipur road transport drivers and motor workers union gi chairol mana khangalakli hauze ngasinoma gi sanabagi pau pijari manga suba Y Rasamani Memorials 9-a-side men's hockey tournament FCI Imphal Farm Yai School amadi SUYC uchekon ahum mai pakre ngasi Manipur hockey gi miding makada YCCIC konta ahlupna sinduna Kumal Lampak Hockey Stadium gi AstroTurf cha sanaki ba tournament gi manga suba league amada FCI Imphal na CO Singzamai wangma ketri lekai bu pan Yamna Lakchana Panzel Traganito and the Mighty Piki Chatariba tournament gi Taruk Suba Liktana Farm Yai School na Maira Basikong Panjel ahum Taruk Sino da Mighty Piba Ngangkibagaloina tournament gi ngasi sanaki bataret Suba Liktana SYUC Uchekona KHSC Kongmanbu Panjel Mapan Amada Mighty Piki Hayang Chatariba hockey tournament asigi league match ahum sanaragani Nipan Suba Imphal East District Shooting Amadi Imphal West District Shooting Competition da makong matang takraba shooter singda mana mathum yentopaki thoram ngasi Kumal Lampak Shooting Range da pangthokre Manipur Rifles Association gi mideng makada thasi gi taruk tagi Nipan Fawba Imphal East District Rifles Association amasung thasi gi mapan dagi tragamathoi Fawba Imphal West District Rifle Association asinduna Kumal Lampak Shooting Range da pangthokiba district level gi shooting competition ani asida makong matang takraba Sanroi Singh aduda mana mathum kaya khodol tamki Chathakiba district level ke shooting competition ani asida Imphal East ki nupa amadi nupi shooter yankai humdoi amasung Imphal West ki dana nupa amasung nupi shooter yankai mapana tongan ba shooting event kuntraga mangada lamba tawnaki chaliba chahi sigi me kunma thoidagi na kungani fawwa pangthokpa haugadoriba all Manipur shooting competition da clay pigeon trap shooting ki masana asi ahanbu oina yawrakani hairi Taraganitoy Suba Telok Joint Cooperative Farming Society Limited Trophy Lamlai Kendra Village Wise Men's Open 7-a-side Football Tournament STT Team A Shekta Amadi FC Telok Team A Manimai Pakre Tournament asigi ngasi sanaki be kuntraga mari Suba League match amada STT Team A Sekta na FC Saizangbu yamna lakchana panjel manga sino da mighty piki Chatriba Football Tournament asigi ngasi sanaki be kuntra manga Suba League FC Telok Team A na CHYUC FC Chalaubu panjel ahum anida mighty papi pangaki hayang Chatriba Football Tournament asigi makha taba League match ani sanargani Arobida bulletin asigi headlines amuhna mayamna thamsake
Sasinaba permit pariga putorokpo Uzau Singh Forest and Environment Minister T.S. Shyam Kumar na pagat kre chenaba Singh lem na tharoi hairi. Social Welfare Minister Nemcha Kipgen na fibam chada na ledaba Government Ideal Blind School amadi Deaf and Mute School yengsin kre. Manipur ki Tiara Urakta Sakib Industrial State Works Minister Bishojit na yengsin kre matau taudu na ledaba ki mahutta Tarago Humdoi Suba Sikh Regiment noina ledaba. Minister Karam Shyamna Bishnupur Chingning amadi Imphal East ki Sombungda Sagliba Godown Singh yengsin kre tabak kumang choksin ba ubada apian ba phongdokre. Amasung KCP MC Progressive ke cadre home Pripak amasung NNC at IM gi amamam yaw na punna cadre mga pulis na pagat kre drug lalon ba usu tablet ka kona na 5.